ꯃꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯟꯗ꯭ꯔ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯑꯆꯪ ꯂꯩꯕꯥꯛ ꯀꯧꯏ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯆꯟꯗ꯭ꯔ ꯅꯤꯡꯊꯧꯅ ꯉꯝꯗꯨꯅꯇ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯟ ꯇꯧꯗꯨꯅ ꯂꯧꯁꯤꯜꯂꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯐꯅꯗꯤ ꯌꯥꯝꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯅ ꯑꯆꯪ ꯂꯩꯕꯥꯛꯀ ꯁꯥꯟꯇꯤ ꯂꯩꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯕꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯆꯪ ꯂꯩꯕꯥꯛꯇ ꯆꯍꯤ 10 ꯂꯩꯅꯕ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯆꯟꯗ꯭ꯔ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯣꯏ꯫ ꯑꯆꯪ ꯂꯩꯕꯥꯛꯀꯤ ꯍꯦꯛ ꯊꯪꯅꯕꯗ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯑꯀꯟꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒꯨꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯝ ꯍꯅꯨꯁꯜꯂꯛꯄꯅ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯑꯗꯨ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯋꯥꯔꯛꯏ꯫ ꯑꯁ, ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯪ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯕ, ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯜꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒ ꯁꯥꯟꯇꯤꯗ ꯂꯩꯅꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯊꯥꯔꯒꯦ ꯍꯥꯏꯕꯁꯨ ꯏꯆꯥꯅꯨꯄꯥꯗꯤ ꯑꯩꯗꯤ ꯄꯣꯛꯇꯦ꯫ ꯅꯨꯄꯤ ꯉꯥꯛꯇ 3ꯅꯤꯗꯣ꯫ ꯑꯁ, ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯅ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯇꯧꯕ ꯃꯑꯣꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤ 3ꯁꯨ ꯈꯪꯂꯛꯇꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯂꯤꯂꯤꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯗ ꯍꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯟꯗꯛ ꯃꯔꯛ ꯄꯥꯕꯨꯡꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯒꯦ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯀꯩ ꯄꯦꯟꯗꯕ ꯂꯩꯒꯦ? ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ ꯍꯟꯗꯛ ꯃꯔꯛꯁꯦ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯏꯄꯥꯕꯨ ꯋꯥꯈꯜ ꯋꯥꯕ ꯃꯥꯟꯕ꯭ꯔꯅꯦ? ꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯆꯥ ꯂꯤꯂꯤꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣꯛꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯊꯋꯥꯏꯁꯦ ꯊꯥꯎ ꯍꯥꯏꯔꯕꯁꯨ ꯊꯥꯒꯦ ꯄꯥꯕꯨꯡ, ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯒꯨꯝꯕꯅꯤ꯫ ꯏꯄꯥꯒꯤ ꯂꯤꯂꯤ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯅꯣꯡꯃꯗ ꯅꯈꯣꯏꯅ ꯏꯄꯥꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯅꯕ ꯌꯥꯎꯈꯤꯗꯦ꯫ ꯅꯣꯏꯅ ꯏꯇꯦꯡ ꯂꯣꯏꯅ ꯄꯥꯡꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯏꯆꯥꯁꯤꯡꯅ ꯅꯨꯄꯥ ꯑꯣꯏꯔꯨꯗꯕꯅ ꯉꯝꯂꯔꯣꯏ꯫ ꯀꯩꯅꯣ ꯄꯥꯕꯨꯡ? ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟꯗ ꯂꯧꯁꯤꯡꯗ ꯀꯩ ꯋꯥꯠꯀꯦ ꯄꯥꯕꯨꯡ? ꯏꯕꯦꯝꯃ, ꯅꯈꯣꯏꯅ ꯇꯝꯕꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯇꯩ ꯅꯨꯄꯤꯒꯤ ꯊꯕꯛꯅꯤꯗꯅ꯫ ꯅꯨꯄꯥꯒꯨꯝꯅ ꯊꯥꯡ ꯇꯥ, ꯑꯗꯨꯒ ꯂꯥꯟ ꯌꯥꯎꯕꯗꯤ ꯍꯩꯕ ꯅꯠꯇꯦꯗꯅ꯫ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯕꯨꯡꯅ ꯏꯆꯥꯅꯨꯄꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣꯕ? ꯑꯗꯨ ꯍꯥꯏꯕꯗ ꯄꯥꯕꯨꯡꯗ ꯃꯥꯡꯖꯕ ꯑꯃꯠꯇ ꯂꯩꯇꯦꯗꯅ꯫ ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯑꯩꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯕꯨ ꯀꯤꯅꯔꯝꯂꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯌꯦꯛꯅꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯆꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯆꯪ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯗ ꯆꯪꯖꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯗ꯭ꯔꯕꯗꯤ ꯂꯥꯟꯗꯤ ꯁꯣꯏꯔꯔꯣꯏ ꯏꯕꯦꯝꯃ꯫ ꯄꯥꯕꯨꯡ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯅꯆꯥ ꯂꯤꯂꯤ ꯂꯩꯁꯤꯗꯤ, ꯅꯆꯥꯅ ꯍꯦꯛꯇ ꯆꯠꯆꯒꯦ꯫ ꯃꯗꯨ ꯌꯥꯔꯣꯏ ꯏꯕꯦꯝꯃ, ꯃꯗꯨꯅꯦ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯄꯥꯕꯨꯡ, ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯂꯤꯅ ꯀꯧꯔꯕꯣ? ꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯣꯏ꯫ ꯄꯥꯕꯨꯡ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥ ꯂꯤꯂꯤꯅ ꯐꯩ ꯈꯟꯕꯗꯣ ꯏꯄꯥ ꯌꯥꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯤꯂꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯆꯦꯟ ꯆꯣꯡꯅ ꯆꯠꯈ꯭ꯔꯦ꯫
ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯤ ꯑꯆꯪ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯁꯥꯅꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯥꯗ ꯂꯩꯕꯗ ꯁꯦꯠꯅꯕ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯐꯤꯔꯣꯜꯁꯤꯡꯁꯨ ꯈꯟꯗꯣꯛꯇꯨꯅ ꯍꯥꯞꯂꯦ꯫ ꯁꯪꯒꯣꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯟ ꯀꯟꯕ ꯐꯖꯕ ꯁꯒꯣꯜ ꯑꯃ ꯈꯜꯂꯦ ꯑꯗꯨꯒ ꯑꯆꯪ ꯂꯩꯕꯥꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯂꯤꯂꯤꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ "ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯑꯗꯨꯒꯅꯦ, ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯀꯔꯝꯕ ꯃꯑꯣꯡ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯂꯤꯂꯤ ꯀꯥꯎꯖꯔꯣꯏꯌꯦ꯫ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯆꯥ, ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ." ꯑꯁꯨꯝꯅ ꯃꯥꯕꯨ ꯂꯥꯟꯃꯤ ꯈꯔ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯈꯔ ꯑꯁꯨꯝ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯂꯤꯂꯤ ꯃꯇꯣꯝꯇ ꯆꯠꯈꯤꯒꯗꯕ ꯂꯝꯕꯤ ꯌꯧꯔꯗꯨꯅ ꯂꯤꯂꯤ ꯃꯌꯥꯝꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯤꯂꯤ ꯑꯁꯨꯝ ꯃꯇꯣꯝꯇ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯀꯅꯥꯁꯨ ꯈꯪꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄ ꯑꯁꯤ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩ ꯍꯥꯏꯕꯗꯨ꯫ ꯑꯁꯨꯝꯅ ꯂꯤꯂꯤꯅ ꯂꯥꯜꯂꯛꯀꯗꯕ ꯇꯨꯔꯦꯜ ꯑꯗꯨ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯍꯩꯅ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤ ꯌꯧꯔꯛꯄꯒꯤ ꯁꯒꯣꯜ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯦꯛ ꯂꯥꯟꯒꯦ ꯇꯧꯕꯒ ꯆꯥꯎꯔꯕ ꯂꯝꯍꯨꯏ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯅꯕ ꯇꯧꯔꯛꯄ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯂꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯎꯟꯅ ꯐꯝꯖꯤꯟꯕꯒꯨꯝꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯁꯒꯣꯜ ꯑꯗꯨꯅ ꯆꯣꯡꯊꯣꯛꯈ꯭ꯔꯒ ꯀꯟꯅ ꯊꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯂꯤꯁꯨ ꯀꯤꯕꯅ ꯇꯨꯡ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯁꯒꯣꯜ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯒ ꯃꯌꯨꯝꯒꯤ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯊꯣꯡ ꯌꯧꯅ ꯊꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ "ꯑꯩꯅ ꯍꯥꯏꯗ꯭ꯔ ꯂꯤꯂꯤ, ꯀ꯭ꯋꯥꯛꯅ ꯐꯅ ꯋꯥꯍꯣꯡ ꯃꯇꯨ ꯊꯦꯠꯂꯕꯁꯨ ꯋꯥꯍꯣꯡ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ." ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯁꯤꯔꯣꯏꯅ ꯑꯃꯨꯛ "ꯄꯥꯕꯨꯡ, ꯏꯆꯦꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤ ꯑꯃꯨꯛ ꯇꯦꯡꯖꯒꯦ." "ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯨꯅꯦ ꯀꯩꯁꯨ ꯉꯝꯂꯣꯏ, ꯋꯥꯅꯕꯅꯤ ꯏꯕꯦꯝꯃ, ꯇꯣꯛꯂꯣ." "ꯄꯥꯕꯨꯡ, ꯅꯆꯥꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ, ꯑꯝꯇ ꯌꯥꯕꯤꯌꯨꯕ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯇꯛꯃꯟꯕꯗꯒꯤ ꯃꯄꯥꯅ ꯌꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯁꯤꯔꯣꯏꯁꯨ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯃ ꯊꯣꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯂꯕꯅꯤꯅ ꯁꯤꯔꯣꯏꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯛ ꯃꯃꯤꯠꯃꯛꯅ ꯂꯝꯍꯨꯏ ꯑꯆꯧꯕ ꯑꯗꯨ ꯎꯕꯗ ꯀꯤꯈꯤꯕꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤ ꯁꯤꯔꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔ ꯏꯕꯦꯝꯃ, ꯍꯌꯦꯡꯅ ꯀꯩꯗꯧꯅꯨꯡꯗ ꯈꯣꯏꯍꯤ ꯂꯣꯛꯇꯕꯅꯤ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯛꯂꯦ, ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯗꯨꯅ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯒꯤ ꯀꯥꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯇꯝꯐꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ, ꯅꯆꯥ ꯑꯃꯨꯛ ꯏꯔꯥꯏꯕ ꯌꯦꯡꯖꯔꯒꯦ." "ꯅꯨꯄꯤ ꯃꯆꯥ, ꯅꯆꯦꯁꯤꯡꯅ ꯉꯝꯗꯕ ꯄꯣꯠ ꯑꯗꯣ ꯅꯪꯅ ꯀꯔꯝꯅ ꯉꯝꯒꯅꯤ? ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯏꯆꯥꯅꯤꯗꯣ." "ꯄꯥꯕꯨꯡ, ꯑꯩꯁꯨ ꯏꯆꯦꯁꯤꯡꯒꯨꯝꯅ ꯏꯔꯥꯏꯕ ꯌꯦꯡꯂꯨꯒꯦ꯫ ꯍꯤꯡꯆꯥꯕꯒꯨꯝ ꯆꯥꯎꯏ ꯍꯥꯏꯔꯤꯕ ꯂꯝꯍꯨꯏ ꯑꯗꯣ ꯅꯆꯥꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯞꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯒꯅꯤ꯫ ꯉꯝꯖꯒꯅ ꯏꯆꯦꯁꯤꯡꯒꯨꯝꯅ ꯑꯩꯁꯨ ꯏꯆꯦꯁꯤꯡꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯅꯪꯅ ꯍꯜꯂꯛꯄ ꯇꯥꯕꯅꯤ." ꯑꯗꯨꯕꯨ ꯃꯄꯥꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯇꯛꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ꯫ ꯅꯪꯅꯅꯦ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯌꯦꯡꯂꯒ ꯏꯄꯥꯅ ꯅꯣꯛꯄ ꯍꯥꯏꯕꯗꯨꯅꯤ." "ꯌꯦꯡꯂꯁꯤ ꯄꯥꯕꯨꯡ, ꯀꯅꯥꯅ ꯑꯔꯣꯏꯕꯗ ꯅꯣꯛꯄ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ." ꯑꯁꯨꯝꯅ ꯇꯝꯐꯥꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯃꯆꯦꯁꯤꯡꯒꯨꯝꯅ ꯐꯖꯕ ꯁꯒꯣꯜ ꯈꯜꯂꯝꯗꯦ꯫
ꯇꯣꯉꯥꯟꯅ ꯁꯪꯒꯣꯜꯗ ꯊꯝꯂꯤꯕ ꯃꯄꯥꯅ ꯂꯥꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯃꯄꯥꯒꯨꯝꯅ ꯍꯟꯅꯨꯔꯕ ꯁꯒꯣꯜ ꯑꯗꯨ ꯎꯕꯗ ꯇꯝꯐꯥ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯃꯔꯥ ꯆꯦꯜꯂꯛꯏ꯫ ꯁꯒꯣꯜ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯌꯦꯡꯗꯨꯅ "ꯑꯣ ꯅꯨꯡꯁꯤꯗꯥ ꯇꯝꯐꯥ, ꯅꯪ ꯎꯔꯒ ꯅꯄꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯇꯝ ꯑꯃꯗ ꯊꯧꯅꯥ ꯐꯕ ꯅꯄꯥꯅ ꯑꯩꯕꯨ ꯊꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯂꯥꯟ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯍꯟꯅꯨꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡ, ꯑꯩꯒꯤ ꯃꯇꯨꯁꯤꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯕꯗꯤ ꯁꯪꯒꯣꯜꯗ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡꯒ ꯑꯩꯒ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯟꯅꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯏꯄꯥꯒꯨꯝꯕ ꯁꯒꯣꯜ, ꯅꯪꯕꯨ ꯇꯝꯐꯥ ꯑꯩꯅ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯒꯅꯤ?" "ꯑꯩꯕꯨ ꯍꯞꯇꯥ ꯑꯃ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯗꯨꯅ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯏꯔꯨꯖꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯁꯖꯤꯛꯇꯣ ꯁꯪꯒꯣꯝꯗ ꯐꯨꯠꯂꯨ꯫ ꯑꯩꯗꯤ ꯌꯥꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯦ ꯊꯥꯎꯅ ꯅꯨꯡꯇꯤꯒꯤ ꯆꯥꯝꯊꯣꯛꯄꯤꯌꯨ." ꯑꯁꯨꯝꯅ ꯁꯒꯣꯜꯅ ꯍꯥꯏꯕꯗꯨ ꯍꯞꯇꯥ ꯑꯃꯨꯛ ꯇꯧꯔꯕꯗ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯎꯟ ꯑꯗꯨ ꯃꯤꯡꯁꯦꯜꯒꯨꯝꯅ ꯂꯪꯂꯦ, ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯣꯏꯔꯛꯂꯦ, ꯑꯃꯗꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯆꯦꯟꯕꯗ ꯌꯥꯝꯅ ꯊꯨꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥ ꯁꯪꯒꯣꯜꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯂꯥꯛꯄꯗ ꯁꯒꯣꯜꯅ "ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ꯫ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ, ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ." "ꯏꯄꯥꯒꯨꯝꯂꯕ ꯁꯒꯣꯜ, ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ ꯀꯔꯝꯕ ꯐꯝꯅꯥꯏꯕ ꯑꯩꯅ ꯈꯟꯁꯤꯒꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯒꯤ?" "ꯑꯦ ꯇꯝꯐꯥ, ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯂꯩꯇꯦ, ꯊꯥꯖꯧ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯐꯔꯦ ꯑꯗꯨꯗꯤ, ꯑꯗꯣ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ꯫ ꯑꯩꯗꯤ ꯉꯁꯤꯃꯛ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯌꯥꯔꯦ." ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯗꯤ ꯑꯇꯩ ꯃꯆꯦꯒꯨꯝꯅ ꯊꯧꯔꯥꯡ ꯌꯥꯝꯅ ꯇꯧꯔꯝꯗꯦ꯫ ꯃꯐꯤ ꯈꯔꯒ ꯗꯔꯀꯥꯔ ꯂꯩꯔꯕ ꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯈꯔ, ꯆꯥꯅꯕ ꯈꯔ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝꯕꯨ ꯕꯤꯗꯥꯏ ꯇꯧꯔꯝꯂꯒ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯉꯁꯥꯏꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯤꯆꯪ ꯍꯩꯕ ꯁꯒꯣꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ "ꯇꯝꯐꯥ, ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤ ꯅꯊꯧꯅꯥꯗꯣ ꯆꯥꯡꯌꯦꯡꯅꯕ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯛꯀꯅꯤ, ꯅꯪ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨꯀꯣ." ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯕꯁꯨ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯍꯦꯛ ꯃꯃꯤꯠꯃꯛꯅ ꯎꯔꯕ ꯀꯥꯟꯗꯗꯤ ꯇꯝꯐꯥ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯊꯥꯡꯖꯧꯒꯨꯝꯅ ꯊꯧꯔꯕ ꯈꯨꯖꯦꯜ, ꯆꯐꯨꯒꯨꯝꯅ ꯂꯥꯎꯔꯕ ꯃꯌꯥ, ꯑꯗꯨꯒ ꯇꯝꯐꯥ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯦ꯫ ꯇꯝꯐꯥ ꯉꯥꯏꯍꯥꯛꯇꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯊꯣꯛꯈ꯭ꯔꯕꯒꯨꯝꯅ ꯋꯥꯟꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯞꯅ ꯅꯥꯜꯂꯒ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯂꯒꯦ ꯃꯇꯥꯒꯨꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯡ ꯑꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯃꯅꯤꯡ ꯇꯞꯅ ꯇꯞꯅ ꯍꯟꯊꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯗꯤ ꯃꯃꯤꯠ ꯁꯪꯇꯣꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯎꯠꯂꯒ ꯊꯣꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯃꯨꯛ ꯊꯤꯗꯨꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯨꯄꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯅꯣꯡꯁꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯨꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯈꯪꯕ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯦ, ꯑꯃꯗꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯈꯪꯂꯕꯁꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯦꯡꯅꯕ ꯀꯥꯟꯗ ꯇꯝꯐꯥ ꯑꯍꯥꯟꯕꯗ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯉꯪꯕꯗ ꯎ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯑꯀꯤꯕ ꯐꯪꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯅꯣꯡꯁꯥ ꯑꯁꯤꯗꯤ꯫ ꯏꯁꯥꯁꯦ ꯀꯤꯕꯅ ꯑꯩ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ꯫ ꯂꯝꯍꯨꯏꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩ ꯊꯧꯅꯥ ꯐꯕ ꯇꯥꯏ꯫ ꯏꯄꯥꯒꯤ ꯃꯥꯏ ꯑꯩ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ." ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯁꯥ ꯑꯗꯨ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥ ꯂꯨꯄꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯥꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥ ꯑꯁꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯦꯛꯄꯟꯅ ꯀꯣꯏꯁꯤꯜꯂꯕ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯕꯤꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯩꯀꯣꯜꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ
amadi ucek waya makhasing adu ubada haraubana loire Tamphana Ipagumba sagol ay ngayakda kumtharaga pat asida mayase amuta tarake aduga pat ke manakta hauriba phaziraba layase ayam tehlake madu yaroi Tampha wakhal choigano lan midi lan thoiraba kanda khak nungayo phongdokadabani nang hojik aruba lan hamasu watlibani handakesina aroibasuni amadi khwaidagi sulubani nang kagano asumna asum lakle adubu handak mabu ngairamleba sidi icham chamba sa nate makok tarani thoi panba jinglai aduni asumna atopa turel amagi sanagi thong aduda thatin leirami madu ubada Tampha sagol aduda wa matangang lakhidre satke tarumba thang adusu amuk hapjen khre sagolna Tampha wakhal choiganu ni wakhal wangano nang thona layo aina habasingdo nang kauno haina hana Tampha bu thona pibirami madudagi Tampha phampham ningthina semlaga thang satuna jinglai adu tamna jansilakle asumna pungama makhai mo lan thengnarami adubu jinglai adubu maithiba pibadi ngamlamde yamna warami jinglai adubu namthanaba hotnabada kona thangda yamna haina singna nakandagi Tamphana jinglai adugi makuk amakakle adudagi di jinglai adu kanna khonglamlaga leimai da tukre aduga nupa amagi saktamda onthorakle sagol aduna yengo asida nupa ama olakle base nangi na paning thawni yengo ina haiba ahanbada Tampha sagol aduna jinglai sariba adu mage mapan onbani haibadu suktha thajaramde aduna jinglai aduna mapaning thongon thorakpa tuda Tampha pungangakle ningthau aduna makut tingthoktuna machanupi Tampha bu chena nungsina konbire aduga ichadi khwaidagi loksing leibini khwaidagi thauna leibini nangna madik chaba sagol asi khalubana sagol asigi matengna nangna thaba khudingma mai pakna pangthokpa ngamle natrabadi nangsu nachegumna halaklambasi yai adubu ipagi bema nang sagol asigi pauta ase karigumba kanda indaba tawgunuko asana Tampha sagol atudagi kumthairaga mapabu khuramjaduna achang leibak tana amok lakle aduga mapana mage leibakta hankhre asana Tampha sagol adu thauduna asum numit kayani lakpana kona thangda khwaidagi chawraba wanglaba chingadu yaure chingaduda lai macha ani khatnaduna leirami makhoi anima kanba chap manarami makhoi anina khatnaringaida Tampha lakpadu ubada makhoidi lam koiba lakliba nupa amani khanduna lai macha amana ibungo aigi teng amta panglamu aikhoi ani mawa maithiba peminase nangna aigi teng panglaba nangna numit humi changna chatkadaba lambi phawda tanaba khongba yaba mubung ama pige lai macha amana amu ibungo aigi teng wena pango nangna aigi teng panglaba aigi sagol manga kauba se nangonda pige Tamphana maga lakminaba sagol adu onsinduna ipagumba sagol hayo aina kanagi mateng pangbana phagani Tampha sagol mangagi mapuoriba sigi mateng wena pango mangalasi aigi inaupani made ngondagi hena matik magun leibani adudagi Tamphana lai macha amadubu hatlammi aduga magi saru adu lauraga lai macha amaduda sinare lai macha amaduna nungaire nangna igiteng pangba law aigi yumda chase aina haikiba matungina aigi sagol mangado nangonda soidana pigani asumna lai macha adugi ayumda lakle lai mama adu machan halakpa ubada yamna haraurami Tampha busu yamna thagatlami aduga Tamphagi leinaba ka amasu pibire adubu Tamphana mahaki sagol adubu mafam chana sangolda thamlamkhige haijinaraga sagol adudagi pautak launaba chatkirami ngasai lai mama adudi Tampha asi nupi ne haibasi chingnerami lai mama aduna macha nupada ibungo nangbu kalakliba asidi nupa na tenehe nupi ne magse
ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯦ ꯃꯥꯕꯨ ꯂꯧꯔꯁꯤ ꯏꯃꯥ ꯋꯥꯊꯤ ꯉꯥꯡꯅꯨꯗ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯠꯄ ꯉꯝꯗꯕ ꯂꯥꯏ ꯃꯆꯥ ꯑꯃꯗꯨꯕꯨ ꯃꯥꯅ ꯍꯥꯠꯀꯗ꯭ꯔꯣ ꯅꯨꯄꯤꯅꯕꯨ ꯑꯗꯨꯝꯅ ꯊꯥꯡ ꯁꯤꯖꯤꯟꯅꯕ ꯍꯩꯒꯗꯕ ꯅꯠꯇꯦꯗ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤꯅꯦ ꯅꯨꯄꯥꯅ ꯊꯦꯡꯂꯒꯅ ꯃꯆꯨ ꯁꯤꯊꯔꯛꯄ ꯑꯗꯨꯒ ꯈꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯊꯦꯡꯂꯒꯅ ꯇꯦꯛꯈꯠꯂꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯂꯩ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯣꯟ ꯃꯅꯥꯛꯇ ꯑꯩꯅ ꯊꯝꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪ ꯌꯦꯡꯉꯨ ꯂꯥꯏ ꯃꯃꯥ ꯑꯗꯨꯅ ꯁꯤꯡꯕꯅꯤꯅ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯀꯗꯕ ꯈꯪꯕ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯟꯅ ꯇꯝꯐꯥꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯇꯝꯐꯥꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯣꯟ ꯃꯌꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯃꯆꯨ ꯁꯤꯊꯕ ꯆꯞ ꯃꯥꯟꯅꯕ ꯂꯩꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏ ꯃꯃꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯆꯨ ꯁꯤꯊꯔꯦ ꯄꯠꯂꯦ ꯑꯗꯨꯒ ꯇꯝꯐꯥꯒꯤꯁꯨ ꯑꯗꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯝꯐꯥ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯃꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯂꯥꯏ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯞ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒ ꯁꯨꯝ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ ꯂꯥꯎ ꯍꯥꯏꯅ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏ ꯃꯆꯥ ꯑꯗꯨꯅ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯔꯨꯞ ꯂꯩꯀꯣꯜꯁꯤꯗꯒꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯩ ꯑꯝꯇ ꯈꯟꯗꯅ ꯍꯦꯛꯎꯗꯅ ꯌꯥꯝ ꯐꯖꯕꯅꯦ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯃꯗꯨꯗ ꯇꯝꯐꯥꯅ ꯂꯥꯏ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯆꯤꯡꯅꯔꯛꯇꯨꯅ ꯑꯁ ꯏꯇꯥꯎꯕꯨ ꯉꯥꯎꯔꯕꯣ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯩꯀꯣꯜꯗ ꯂꯥꯌꯦꯡꯉꯒ ꯂꯩꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯁꯪꯒꯣꯜꯗ ꯑꯗꯨꯝ ꯁꯒꯣꯜ ꯐꯖ ꯐꯖꯕ ꯌꯦꯡꯂꯨꯁꯦ ꯂꯥꯏ ꯃꯆꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯁꯥꯎꯅ ꯇꯝꯂꯦ ꯑꯗꯨꯕꯨ ꯂꯥꯏ ꯃꯃꯥꯗꯤ ꯇꯝꯐꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏ ꯃꯃꯥꯅ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯁꯦ ꯅꯪꯅ ꯃꯥꯕꯨ ꯊꯥꯡ ꯇꯦꯟ ꯊꯝꯐꯝ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝꯗꯣ ꯑꯗ ꯄꯨꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏ ꯃꯆꯥ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯦ ꯂꯥꯏ ꯃꯆꯥꯅ ꯃꯔꯨꯞ ꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯕ ꯐꯖꯕ ꯊꯥꯡ ꯑꯝꯇ ꯈꯜꯂꯨꯗꯅ ꯃꯗꯨꯗ ꯇꯝꯐꯥꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯊꯥꯡꯁꯤꯡ ꯑꯗꯨ ꯃꯌꯥ ꯑꯃꯗꯤ ꯃꯇꯣꯟꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯃꯌꯥ ꯀꯣꯟꯕ ꯊꯥꯡ ꯑꯃ ꯂꯧꯗꯨꯅ ꯃꯀꯩ ꯈ꯭ꯋꯥꯡꯆꯦꯠꯇ ꯊꯦꯠꯆꯤꯜꯂꯦ ꯊꯥꯡ ꯍꯥꯞꯆꯤꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯅꯨꯄꯥꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯥꯏ ꯃꯆꯥꯁꯨ ꯇꯝꯐꯥꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯇꯝꯐꯥꯅ ꯃꯔꯨꯞ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯑꯩ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯂꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯏ ꯃꯃꯥ ꯑꯗꯨꯗꯤ ꯆꯤꯡꯅꯗꯨꯅ ꯇꯨꯝꯃꯛ ꯂꯩꯍꯧꯕꯗ ꯇꯥꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯇꯝꯐꯥ ꯂꯥꯏ ꯃꯆꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯉꯥꯜ ꯀꯧꯕ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯂꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯁꯒꯣꯜ ꯑꯗꯨ ꯅꯥꯀꯟꯗ ꯃꯇꯣꯝꯗ ꯊꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯦ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯣꯏꯅ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛꯇꯤ ꯆꯠꯀꯗꯧꯕ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯥꯡꯒꯜꯁꯤꯒ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒꯦ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎ ꯃꯉꯥꯜꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯑꯃꯨꯛ ꯃꯥꯒ ꯅꯤꯡꯊꯤꯅ ꯆꯠꯃꯤꯟꯅꯧꯀꯣ ꯃꯥꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕꯅꯤ ꯏꯄꯥꯒꯨꯝꯕ ꯁꯒꯣꯜ ꯐꯔꯦ ꯅꯪꯅ ꯐꯝ ꯑꯁꯤꯗꯒꯤ ꯍꯟꯖꯈ꯭ꯔꯣ ꯑꯩꯒꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯂꯥꯛꯄꯒꯤ ꯅꯪꯕꯨ ꯑꯣꯏꯅ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯥꯎ ꯃꯉꯥꯜꯕꯨ ꯅꯪꯃꯛꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯌꯥꯊꯪ ꯑꯃꯨꯛ ꯑꯩ ꯁꯣꯏꯗꯅ ꯏꯜꯂꯒꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯂꯒꯦ ꯃꯗꯨꯗ ꯁꯒꯣꯜ ꯃꯉꯥꯜꯅ ꯀꯔꯤꯅꯣ ꯇꯝꯐꯥ ꯑꯩꯅ ꯅꯪꯕꯨ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ ꯅꯪꯒꯨꯝꯕ ꯊꯧꯅꯥ ꯐꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯏꯌꯥꯝꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯃꯄꯤ ꯃꯔꯥ ꯆꯦꯟꯅ ꯇꯝꯐꯥ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯂꯒ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯂꯥꯛꯂꯦ ꯁꯒꯣꯜ ꯑꯗꯨꯁꯨ ꯇꯝꯐꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ
ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯁꯅꯥꯒꯤ ꯁꯝ ꯃꯅꯥ ꯈꯔ ꯇꯥꯔꯝꯂꯦ꯫ ꯇꯝꯐꯥꯅ "ꯃꯉꯥꯜ ꯍꯥꯏꯌꯨ, ꯃꯁꯤꯗ ꯇꯥꯔꯤꯕ ꯁꯅꯥꯒꯤ ꯁꯝꯁꯤꯡ ꯑꯁꯤ ꯑꯩ ꯈꯨꯜꯂꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯁꯤꯔꯥ?" "ꯇꯝꯐꯥ, ꯅꯪꯅ ꯈꯨꯜꯂꯛꯇ꯭ꯔꯕꯁꯨ ꯅꯪ ꯅꯤꯡꯉꯝꯂꯛꯂꯣꯏ, ꯑꯗꯨꯒ ꯈꯨꯜꯂꯛꯂꯕꯁꯨ ꯅꯪ ꯅꯤꯡꯉꯝꯂꯛꯂꯣꯏ." ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯁꯝ ꯑꯗꯨꯕꯨ ꯈꯨꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯉꯛꯇ ꯃꯥꯒꯤ ꯂꯤꯛꯇ ꯀꯤꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯟꯅꯊꯪꯗ ꯑꯆꯪꯂꯩꯕꯥꯛ ꯌꯧꯔꯛꯂꯦ꯫ ꯑꯆꯪꯂꯩꯕꯥꯛ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯇꯝꯐꯥꯕꯨ ꯎꯕꯗ ꯕꯦꯕꯥꯔ ꯎꯠꯂꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯝꯐꯥ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯤꯡꯁꯤꯟꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯇꯝꯐꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯅꯤꯡꯊꯧꯗ ꯃꯥꯅ ꯂꯥꯛꯄꯒꯤ ꯋꯥꯔꯝ ꯄꯨꯝꯕ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧꯅ "ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯄꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤꯗꯅ꯫ ꯅꯄꯥꯒꯨꯝꯅ ꯅꯪꯁꯨ ꯅꯊꯧꯅꯥ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯊꯥꯖꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯕꯨ ꯃꯥꯒꯤꯗ ꯂꯩꯅꯕ ꯃꯅꯥꯏꯁꯤꯡꯗ ꯃꯥꯒꯤ ꯂꯩꯐꯝ ꯁꯤꯜꯍꯜꯂꯦ꯫ ꯅꯣꯡꯃ ꯇꯝꯐꯥꯅ ꯆꯥꯛ ꯂꯥꯝꯃꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯉꯩꯗ ꯑꯆꯪꯂꯩꯕꯥꯛꯇ ꯂꯩꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯅ ꯃꯥꯅ ꯊꯣꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯅ "ꯑꯁ, ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏ ꯍꯧꯕ ꯑꯦꯟꯁꯥꯡꯁꯤꯗꯤ ꯏꯃꯥ ꯄꯣꯛꯄꯗꯩ ꯑꯝꯇ ꯆꯥꯗ꯭ꯔꯤꯍꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯄꯨꯈꯝ ꯑꯗꯨ ꯂꯦꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯈꯤꯗꯨꯅ ꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯁꯨ ꯃꯈꯣꯏꯁꯨ ꯊꯣꯡꯕꯤꯌꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯝꯐꯥꯅ ꯊꯣꯡꯗꯨꯅ ꯄꯤꯖꯕꯗ ꯃꯈꯣꯏꯁꯨ ꯄꯨꯈꯝ ꯑꯗꯨ ꯂꯦꯛꯄ ꯃꯈꯩ ꯆꯥꯔꯦ꯫ ꯅꯣꯡꯃ ꯇꯥꯟ ꯆꯥꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯇꯝꯐꯥꯕꯨ ꯊꯣꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯄꯥꯝꯖꯕ ꯇꯝꯐꯥꯅ ꯅꯤꯡꯊꯤꯅ ꯊꯣꯡꯕꯤꯔꯦ꯫ ꯅꯤꯡꯊꯧꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯆꯥꯕꯗꯗꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯕꯒꯤ ꯑꯣꯛꯄ ꯅꯥꯏꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯀꯣꯛ ꯑꯗꯨ ꯀꯧꯔꯝꯃꯤ꯫ "ꯉꯔꯥꯡ ꯅꯪꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯣꯡꯂꯛꯎ, ꯍꯟꯗꯛꯇꯤꯅꯦ ꯈꯔ ꯌꯥꯝ ꯊꯣꯡꯂꯛꯎ, ꯉꯔꯥꯡꯒꯤꯗꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ, ꯋꯣꯛꯁꯨ ꯋꯣꯛꯇꯦ." ꯃꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯅ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅ ꯀꯤꯕꯅꯤꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯔꯥꯖꯀꯨꯃꯥꯔ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯍꯟꯗꯛꯇ ꯅꯧꯅ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯉꯛꯇ ꯁꯅꯥꯒꯤ ꯁꯝ ꯃꯅꯥ ꯈꯔ ꯁꯤꯕꯗꯣ ꯎꯔꯦꯗꯅ, ꯐꯖꯗ꯭ꯔꯥ? ꯂꯥꯏꯖꯅꯨ ꯅꯨꯄꯤꯒꯤ ꯁꯝꯅꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯦ." ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯗꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ "ꯅꯪꯒꯤ ꯉꯛꯇ ꯁꯤꯕ ꯂꯤꯛ ꯑꯗꯣ ꯀꯗꯥꯏ, ꯑꯩ ꯌꯦꯡꯒꯦ." ꯇꯝꯐꯥꯅ ꯂꯤꯛ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯅꯪꯗꯤ ꯁꯅꯥꯒꯤ ꯁꯝ ꯄꯥꯟꯕꯤ ꯂꯥꯏꯖꯅꯨꯗꯨꯒꯤ ꯃꯁꯝ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯂꯧꯔꯤꯕ? ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ, ꯃꯥꯕꯨꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ." ꯇꯝꯐꯥꯅ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯇꯝꯐꯥ ꯃꯥꯒꯤ ꯁꯒꯣꯜ ꯃꯉꯥꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯇꯝꯐꯥꯅ ꯊꯋꯥꯏ ꯋꯥꯅ ꯇꯨꯝꯈꯤꯕꯒ ꯃꯥꯒꯤ ꯃꯪꯗ ꯂꯥꯏꯖꯅꯨ ꯑꯗꯨ ꯑꯆꯪꯂꯩꯕꯥꯛꯀꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯜꯂꯤꯕ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯉꯥꯜꯗ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯂꯥꯏꯖꯅꯨ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯪꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯉꯥꯜꯒ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯉꯥꯜꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯍꯥꯠꯇꯨꯅ ꯂꯥꯏꯖꯅꯨ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯗꯤ ꯂꯥꯏꯖꯅꯨꯕꯨ ꯎꯕꯗ ꯄꯥꯝꯕꯅ ꯉꯥꯎꯈ꯭ꯔꯦ꯫ "ꯏꯁ ꯏꯕꯦꯝꯃ, ꯅꯪ ꯎꯕꯗ ꯑꯩꯗꯤ ꯉꯥꯎꯔꯦ, ꯑꯗꯨꯅ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ."
ꯂꯥꯏꯖꯅꯨ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯃ ꯂꯩ ꯃꯗꯨ ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯄ ꯉꯝꯂꯕ ꯑꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯖꯒꯦ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯁꯒꯣꯜ ꯑꯗꯨ ꯊꯤꯔꯨꯅꯕ ꯊꯥꯔꯝꯃꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯉꯥꯜꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯂꯩꯐꯝ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯁꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ ꯇꯝꯐꯥ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯟꯅꯊꯪꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯇꯝꯐꯥꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯣꯛꯂꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯇꯝꯐꯥ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏꯖꯅꯨ ꯑꯗꯨꯗ ꯁꯤꯟꯅꯔꯤ ꯂꯥꯏꯖꯅꯨ ꯑꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯣꯛꯄꯗꯨ ꯎꯕꯗ ꯁꯒꯣꯜ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯁꯪꯒꯣꯝ ꯈꯖꯤꯛꯈꯛ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯄꯤꯕꯤꯌꯨꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯩꯕꯗ ꯁꯒꯣꯜ ꯑꯗꯨ ꯑꯁꯣꯛꯄ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯒꯣꯜꯁꯨ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯏꯅꯤꯡꯊꯧꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯁꯦꯡꯅ ꯄꯥꯝꯂꯕꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯏꯅꯤꯡꯊꯧꯗ ꯋꯥꯍꯪ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯨꯖꯣꯞꯃꯨꯛꯇ ꯄꯤꯕꯤꯌꯨ ꯃꯗꯨꯅ ꯑꯩꯕꯨ ꯏꯔꯨꯖꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩ ꯏꯅꯤꯡꯊꯧꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯖꯒꯦ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯑꯃꯨꯛ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯨꯅꯕ ꯊꯥꯔꯝꯃꯤ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯒ ꯇꯝꯐꯥ ꯏꯁꯤꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯃꯉꯥꯜꯅ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯝꯕꯣꯏꯕ ꯑꯃꯒ ꯊꯣꯉꯥꯛꯄꯁꯤꯡꯒ ꯂꯩꯕꯅꯤ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯂꯥꯏꯁꯪꯗ ꯂꯥꯛꯄ ꯉꯥꯏꯗꯅ ꯍꯨꯔꯥꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯂꯝꯕꯣꯏꯕꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯣꯉꯥꯛꯄ ꯑꯃꯇꯪ ꯂꯩꯕꯅꯤ ꯂꯥꯏꯁꯪ ꯑꯗꯨ ꯁꯪꯗꯨꯅ ꯑꯁꯨꯝꯅ ꯂꯥꯏꯁꯪ ꯌꯧꯔꯦ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨ ꯂꯥꯛꯄꯗ ꯉꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯊꯣꯉꯥꯛꯄ ꯑꯃꯗꯨꯅ ꯎꯏꯗꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯛꯂꯦ ꯀꯔꯤꯅꯣꯃ ꯍꯨꯔꯥꯟꯈ꯭ꯔꯦ ꯈꯪꯂꯛꯂꯕ ꯊꯣꯡꯁꯪꯕꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯂꯝꯕꯣꯏꯕ ꯑꯗꯨꯁꯨ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯂꯦ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯪꯂꯕꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯁꯥꯎꯅ ꯍꯦ ꯍꯨꯔꯥꯟꯕ ꯅꯪ ꯑꯩꯅ ꯁꯥꯞ ꯇꯧꯔꯤꯕꯁꯤꯅꯤ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯑꯣꯜꯂꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯑꯣꯜꯂꯨꯀꯣ ꯂꯥꯏꯒꯤ ꯏꯁꯤꯡ ꯍꯨꯔꯥꯟꯕꯒꯤ ꯅꯪ ꯗꯟꯗꯤ ꯐꯪꯉꯨ ꯑꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯊꯧꯅ ꯊꯧꯅ ꯇꯝꯐꯥ ꯅꯨꯄꯥ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯃꯗꯨ ꯈꯨꯗꯤꯡ ꯇꯝꯐꯥꯒꯤꯗꯤ ꯄꯥꯝꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯦ ꯃꯗꯨꯗ ꯂꯥꯏꯖꯅꯨꯅ ꯏꯅꯤꯡꯊꯧ ꯅꯪꯃꯛꯅ ꯑꯩꯒꯤꯗꯃꯛꯇ ꯂꯧꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯨꯍꯣꯡꯕ ꯌꯥꯕꯅꯤ ꯑꯩꯒꯤꯗ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔ ꯂꯧꯔꯤꯕ ꯑꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯔꯥꯖꯀꯨꯃꯥꯔ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯦ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯪꯍꯜꯂꯕꯅꯤꯅ ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯇꯕꯅꯤꯅ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯛꯂꯕꯗꯤ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯂꯥꯏꯖꯅꯨ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯒꯤ ꯅꯥꯇꯣꯟꯗ ꯅꯨꯡꯁꯤꯠ ꯀꯥꯝꯕ ꯑꯗꯨꯒ ꯌꯦꯠ ꯊꯪꯕꯒꯤ ꯅꯥꯇꯣꯟꯗꯅ ꯃꯩ ꯀꯥꯝꯕ ꯉꯝꯕ ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯃꯩ ꯀꯥꯝꯍꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯥꯠꯂꯤ ꯅꯤꯡꯊꯧꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯃꯤꯁꯤ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯉꯛꯅꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯖꯅꯨ ꯑꯗꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯦ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯅꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯅꯪꯅ ꯄꯨꯔꯛꯄꯅꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯑꯩꯒꯤ ꯂꯧꯔꯨꯕꯅꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯑꯩꯕꯨ ꯅꯪꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯇꯝꯐꯥꯅ ꯑꯆꯪ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯂꯥꯏꯖꯅꯨ ꯑꯗꯨꯁꯨ ꯂꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥꯕꯨ ꯃꯤ ꯊꯥꯗꯨꯅ ꯂꯧꯍꯟꯗꯨꯅ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯗꯨꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯁꯨ ꯃꯔꯩꯕꯥꯛꯇ ꯆꯠꯍꯟꯕꯤꯈꯤꯔꯝꯃꯤ